ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯩ ꯍꯩꯖ ꯁꯤꯡꯖꯗꯅ ꯑꯩ ꯉꯥꯡꯖꯔꯛꯄ ꯅꯠꯇꯦ, ꯍꯩꯖ ꯁꯤꯡꯖꯗꯅ ꯑꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯈꯣꯠꯄ ꯑꯩ ꯅꯠꯇꯦ, ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯇꯧꯕꯁꯨ ꯑꯩ ꯍꯩꯖꯗꯦ, ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯈꯔꯗꯪ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯨ ꯑꯩꯅ ꯅꯠꯆꯗꯦ, ꯑꯩ ꯀꯔꯤꯝꯇ ꯑꯩ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ꯫ ꯑꯩꯁꯦ ꯅꯥꯔꯨꯕꯗꯒꯤ ꯈꯣꯡ ꯈꯨꯠ ꯅꯥꯗꯅ ꯍꯧꯒꯠꯄ ꯆꯠꯄꯗ ꯑꯩ ꯌꯥꯗꯔꯦ, ꯑꯩ ꯅꯨꯡꯉꯥꯏꯇꯔꯦ, ꯁꯨꯕ ꯆꯠꯄ ꯌꯥꯗꯔꯦ꯫ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯐꯃꯨꯡꯗ ꯇꯥꯗꯅ ꯂꯩꯔꯦ꯫ ꯑꯗꯨꯗ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯍꯥꯏꯔꯦ, ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯛꯇꯅ ꯅꯁꯥꯁꯨ ꯁꯣꯟꯊꯔꯛꯑꯅꯤ, ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯝꯕꯤꯒꯦ, ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯃꯩꯔꯣꯟꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯊꯣꯛꯎ, ꯐꯔꯕ ꯋꯥꯈꯜꯗꯨ ꯐꯔꯛꯅꯕ ꯋꯥꯈꯜ ꯈꯟꯊꯔꯒ ꯁꯨꯝ ꯁꯣꯟꯊꯈ꯭ꯔꯕꯗꯤ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤ ꯇꯦꯜꯂꯅꯤ ꯍꯥꯏꯔꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅꯁꯨ ꯏꯃꯥꯈꯔ ꯅꯝꯍꯜꯂꯣ, ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯈꯔ ꯂꯤꯔꯒ ꯅꯪ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅꯅꯕ ꯇꯧꯔꯣ ꯍꯥꯏꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯍꯤꯁꯨ ꯌꯥꯝꯁꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯦ, ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯌꯥꯝꯕꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯝꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯏꯁꯨ ꯏꯆꯥꯁꯤꯡꯁꯤꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯅ ꯑꯩꯅꯈꯔ ꯑꯩ ꯅꯝꯖꯔꯛꯄꯅꯤꯀꯣ꯫ ꯑꯗꯨꯅ ꯏꯄꯥ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯕ ꯀꯥꯟꯗ ꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯐꯅꯦꯛ ꯐꯤꯔꯣꯟꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ, ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯃꯝ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯂꯦ꯫ ꯁꯟꯊꯤꯗꯣ ꯈꯨꯜꯂꯨꯔꯦ ꯍꯥꯏꯔꯒ ꯁꯟꯊꯤꯗꯨꯅ ꯋꯥꯁ ꯃꯆꯥ ꯑꯃꯃꯝꯗ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯁꯤꯡ ꯑꯣꯏꯅ ꯐꯧꯔꯦ, ꯑꯗꯒꯤ ꯄꯣꯞ ꯌꯩꯔꯒ ꯐꯧꯔꯦ, ꯑꯗꯨꯒ ꯀꯪꯉꯦ, ꯀꯪꯍꯜꯂꯦ, ꯑꯗꯨ ꯀꯪꯕ ꯉꯝꯗꯦ, ꯉꯁꯥꯏꯒꯤ ꯁꯤꯡꯗꯨ ꯂꯩꯇꯕꯅꯤꯅ ꯃꯩꯈꯨ ꯃꯔꯛꯇꯨꯗ ꯐꯨꯐꯥ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯛꯑꯦꯕ꯫ ꯑꯗꯒꯤ ꯋꯥꯔꯨꯀ ꯈꯨꯜꯂꯨꯔꯦ, ꯎꯅꯥ ꯁꯤꯛꯅꯥ ꯈꯨꯜꯂꯨꯔꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯈꯨꯜꯂꯨꯔꯒ ꯏꯃꯥꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯉꯤ, ꯑꯩꯈꯣꯏꯅ ꯈꯔꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯈꯔꯒ ꯇꯝꯖꯔꯛꯑꯦ, ꯑꯗꯒꯤ ꯂꯪꯆꯥꯛ ꯅꯨꯡꯆꯥꯛ ꯆꯥꯛꯄ ꯈꯔꯒ ꯇꯝꯃꯛꯑꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯂꯦꯜꯂꯛꯑꯦ ꯍꯥꯏꯕꯀꯣ꯫ ꯑꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ, ꯑꯗꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯉꯥꯡ ꯅꯥꯀꯨ ꯆꯦꯟꯕꯒ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥই ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯏꯑꯦꯕ꯫ ꯃꯤꯒꯤ ꯐꯧ ꯁꯨꯃꯤꯟꯅꯔꯨꯔꯒ, ꯃꯤꯒꯤ ꯆꯛꯀꯤ ꯇꯛꯃꯤꯟꯅꯔꯨꯔꯒ ꯃꯤꯒꯤ ꯐꯧꯗꯨ ꯁꯨꯕꯤꯔꯨꯔꯒ ꯆꯦꯡ ꯁꯦꯔ ꯑꯃ ꯄꯤꯔꯛꯄ, ꯑꯅꯤ ꯄꯤꯔꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒ ꯆꯥꯏ꯫ ꯏꯄꯥꯅ ꯄꯨꯔꯛꯄꯅꯁꯨ ꯀꯣꯟꯅꯗꯗꯅ, ꯑꯗꯩ ꯑꯉꯥꯡꯁꯦ ꯃꯆꯥ ꯃꯔꯤ ꯃꯉꯥ ꯁꯨꯕꯅꯤꯅ ꯑꯗꯨꯅ ꯄꯤꯖꯅꯤꯡꯉꯥꯏ ꯄꯤꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯖꯔꯛꯑꯦ ꯍꯥꯏꯕꯀꯣ꯫ ꯑꯗꯩꯗꯨꯗ ꯅꯣꯡꯃꯗꯤ ꯏꯃꯥꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ, ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯆꯦꯟꯒꯤ ꯅꯨꯄꯤꯁꯨ ꯂꯩꯌꯦꯕ꯫ ꯑꯗꯒꯤ ꯏꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯅꯣꯡꯃꯗꯤ ꯆꯦꯡꯁꯦ ꯈꯩꯔꯦ ꯍꯥꯏꯔꯒ, ꯏꯃꯥꯅ ꯆꯦꯡꯁꯦ ꯈꯩꯔꯦ ꯍꯥꯏꯔꯒ ꯆꯦꯡꯕꯨꯗ ꯍꯩꯖꯤꯜꯂꯝꯃꯦ ꯍꯥꯏꯔꯒ, ꯏꯃꯥ ꯏꯔꯨꯖꯔꯨꯒꯦ, ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ, ꯂꯪꯆꯥꯛꯇꯣ ꯆꯥꯛꯑꯝꯃꯨꯀꯣ ꯍꯥꯏꯔ ꯂꯪꯆꯥꯛꯁꯦ ꯉꯣꯔꯣꯡ ꯆꯥꯛꯑꯦ꯫ ꯏꯃꯥꯅ ꯇꯨꯔꯦꯟꯗ ꯏꯔꯨꯖꯕ ꯆꯠꯈꯔꯦ꯫ ꯏꯔꯨꯖꯕ ꯍꯜꯂꯛꯂꯒ ꯃꯥꯅ ꯆꯥꯛ ꯉꯁꯥꯏ ꯁꯟꯊꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯥꯕꯗꯣ ꯋꯥꯔꯨꯀꯥꯛꯇꯣ ꯇꯧꯔꯒ ꯂꯩꯔꯪꯗꯨꯗ ꯃꯔꯨ ꯂꯣꯟꯁꯤꯜꯂꯒ
ꯃꯩꯁꯤ ꯊꯥꯔꯦꯕ ꯊꯥꯗꯅ ꯆꯐꯨ ꯃꯩꯁꯤ ꯇꯧꯔꯦ ꯊꯥꯡꯒꯠꯂꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯞꯆꯤꯜꯂꯝꯕ ꯆꯦꯡꯗꯨ ꯑꯣꯟꯖꯔꯒ ꯆꯥꯛꯁꯦ ꯊꯣꯡꯒꯦꯅ ꯆꯦꯡꯗꯨꯁꯨ ꯂꯩꯀꯥꯏꯗꯒꯤ ꯄꯨꯔꯕꯅꯤꯀꯣ ꯋꯥꯠꯂꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯄꯥ ꯂꯥꯛꯑ ꯄꯤꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯖꯔꯨꯕꯅꯦꯕ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯖꯦꯟꯒꯤ ꯏꯃꯥꯕꯣꯛꯁꯤ ꯁꯤꯅ ꯃꯥꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯏꯔꯨꯖ ꯆꯠꯈꯤꯉꯩꯗ ꯇꯨꯃꯤꯟꯅ ꯀꯣꯊꯣꯛꯑꯒ ꯃꯣꯏꯔꯣꯝꯗ ꯊꯣꯡꯖꯤꯟꯈ꯭ꯔꯖꯥꯠꯅꯤꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯆꯦꯡꯁꯦ ꯁꯨꯖꯒꯦꯅ ꯇꯧꯔꯕ ꯃꯇꯝꯗ ꯆꯦꯡꯁꯦ ꯂꯩꯔꯝꯗꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯄꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯆꯦꯡꯁꯦ ꯈꯞꯇꯅ ꯊꯜꯂꯝꯕ ꯆꯦꯡꯁꯤꯕꯨ ꯆꯦꯡꯕꯨꯗ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯨ ꯏꯆꯥꯡꯈꯩꯗꯤ ꯄꯤꯖꯗꯕ ꯌꯥꯔꯣꯏ ꯀꯗꯥꯏꯗꯒꯤ ꯄꯤꯖꯗꯣꯏꯅꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯆꯥꯛꯁꯦ ꯃꯩ ꯊꯥꯒꯠꯄꯗ ꯆꯦꯡꯁꯦ ꯃꯔꯨ ꯑꯃꯠꯇ ꯂꯩꯔꯝꯗꯔꯦ ꯀꯅꯥꯗꯒꯤ ꯂꯧꯔꯨꯗ ꯄꯨꯔꯒ ꯈꯣꯠꯂꯒ ꯑꯩꯅ ꯊꯣꯡꯒꯦ ꯇꯧꯕ ꯆꯦꯡ ꯆꯥꯛꯁꯤꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯠ ꯇꯤꯡꯊꯣꯛꯑꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯦ ꯑꯩꯈꯣꯏ ꯃꯥ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯀꯞꯄꯗꯒꯤ ꯑꯩ ꯏꯆꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯄꯤꯖꯔꯨꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯈꯔꯃꯪ ꯆꯣꯡꯒꯤ ꯏꯃꯥꯁꯤꯅ ꯀꯞꯄꯦ ꯑꯩꯈꯣꯏꯅꯗꯤ ꯄꯤꯁꯛ ꯄꯤꯒꯦ ꯃꯁꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯟ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯗꯅ ꯏꯃꯥꯁꯤꯅ ꯈꯣꯡꯒꯩ ꯀꯞꯄꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤ ꯂꯤꯂꯥꯁꯤꯕꯣ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯟꯁꯤꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕ ꯉꯝꯃꯛꯇꯔꯦ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯀꯨꯟꯗꯅ ꯂꯣꯏ ꯂꯩꯅꯔꯦ ꯑꯉꯥꯡꯈꯩꯁꯨ ꯃꯔꯣꯜ ꯑꯃ ꯆꯥꯛ ꯆꯥꯒꯦꯅ ꯍꯥꯏꯒꯠꯂꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯏꯃꯥꯁꯤꯅ ꯈꯔꯃꯪ ꯆꯣꯡꯉꯒ ꯐꯃꯨꯡꯗ ꯀꯨꯟꯗꯅ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯕ ꯃꯇꯝꯗꯨꯗꯤ ꯏꯃꯥꯁꯤꯡꯁꯨ ꯃꯅꯤꯡꯒꯤ ꯈ꯭ꯋꯥꯇꯣꯜ ꯃꯅꯤ ꯑꯃ ꯂꯩꯌꯦ ꯏꯅꯥꯛ ꯀꯔꯥ ꯈꯨꯟꯕ ꯃꯥꯕꯨ ꯏꯅꯥꯛ ꯀꯔꯥ ꯈꯨꯟꯕꯁꯦ ꯐꯧ ꯃꯔꯣꯟ ꯂꯣꯟꯗꯅ ꯆꯥꯔꯤꯕꯅꯤꯅ ꯆꯍꯤꯒꯤ ꯂꯣꯟ ꯀꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ 이마는 깜빡아 펑들 레이마 좀 하래 때마 통다 한도 하이 아데 이마는 감밀라로 떨고 통래 만에 nang lại ra lõ không lõ phải mà đến cầu sân bắt tóm thì đã hâm này tây mà sao thùng ra mua sao thùng ngay chuyện đó mà ta lấy tiền sao số thùng đấy hay gì số thùng đấy cái này bây giờ tôi nó không biết tao ấy hai tây mà cái máy tao này ăn ăn gì đấy hay nông chủ chứ cái máy tao ăn ăn lấy lần tôi nó hai đấy tây mà nó ăn được sao khá lấy đồ piu na ai hai bữa lạc phân rồi tây mà nó ăn ăn gì chứ chắc ăn mất tập bây giờ na này làm bây giờ anh yang ăn được hai đứa xem đứa pi đứa xem số pi đứa xem thâu bữa lạc bài bộ ai nơi cái nào tàu nó ông gì vẫn ngâm đấy chiên chiên khá là lâu 아두가 짝새 통어 안간게 삐져로 하이드나 바톤지나 지행제 세란 흉비래 얼마나 떠오드나 시엔 톡을 나오고 미드나 시엔도 비라가 통어가 농담이 삐져래 아두대기 몽알라가 피제 농팀 컨댕이 피제 사콜 산티라가 피지올라 자만타라가 요라가 사나바나 아이디 그 자와로니나 이마기 마땡 카가빵에 아테이디 비서비서비 아데게 짝스 통이야 통나바 싱동 레이트레 짝이 통나바 싱동 레이트가 되지 이마스나
ꯀꯧꯕꯤꯂꯥ ꯃꯅꯥ 이마지 비사리 거기 거빌라 문화지 tumong pai 거빌라 문화지도 아마마마 콜라가 따따따따따따 콜레 두모도 끼끼끼끼 나무고 뭐래 아대기 자루 곡도 러북대기 아무 포이로라가 아무수 뭐래 아대기 아드마이 떠보더나 이마지 짝 통문에는 짱그래 자루 곡도가 거빌라 문화도가 다 아마이 떠보더나 아사마야도 비자래 아대기 어코이나 벅 자우르과 거기 자우르 러북다 산티두고 쿨루로가 와 참아띠 어띠도 콜라가 산티 살아 있네 산티도 엄살라 작품이 아대기 이마지나 까마이나 떠오게 하르다 아시디 짱도 통가 레이트로 피주 산티 라호고 감다 피골마 사라가 마리 곰비니 피골마 사라가 산티 라고야데 피곤 따라 소라가 라가 되게 피곤 망아도디 배사도 얌데 되게 피곤 따라 소라가디 배사도 신나고 거네요 아마이 또드나 거기마지나 피곤 따라 소나바나 아이 몽딩 강등게 비제 참미나를 고민나를 또 되게 거기는 이자로 고랭이 통나가 하이다나 동호가 잠 바라가 우나치나 콜리 자이신 통나바나 산티 콜리 아마이 또드나 야나와나 본시실레레 야와나 레레 아두대기 놈미시기디 산티라고 가모드레 피도 사바 가모드레 아두대기 까마인 또게 하거다 안강신지 바로 따슬럽게 아다이 맞담다 바로 따슬럽게 안강시다 안강머리 안강시 Salame, sanamu tayo hindi tayo kapkalaw mo ko itapa hebang andre pan mong ko sakchage ade o kongi inam thubi sina hai bamon thorani na hindi do hudu thorani hai ge o kongi ne thokchongi ne isibe chai masame sak lamena kapadu ta haingamdre mai sa injanga lai bro o lai haidan sak khamma ma ta ko pa challa pula ahim du da angan to na angang masa mayam je yok ya kupa sari adai di mo tungari admai to na kuchi je wana lelaptana Jokon wana lelo kharaba laibona thibena magi mapamda su waido mapamen su waido nungaido haibse amata yongdaba adudagidi imagina ima aisi kharga chaure imajiga ibani tawdana pi nungje khar kanna sagale khokale degidi sura nungdana tawdana tawrogu matamsidadi 감다위 거기에 레차비노자 뭐 파레 세 따라가 무토이 공도 장에 아니 마얌데피 나코나 고토는 아데 바지나 가가 두자리도 고자리도 주 샤도 얌나 돌아가 얌나 방 그땅 돌아가 그땅 방 우리도 마찬가지인데 비번이나 타고 바꾸는데 아주 많이 떠오르나 떠오래 아주 되게 아무초 막하에만 걸다니 구이가 고추만도 그래야 두만도 아주는 거 이뭉치 양 와래 와 그게 표현 하닝할 있던 그와 내 말할 정주 갖들이고 사도 통이 피 홀라간 이게 양 계지 막하마 와래 양 계지 막하마 와라간 아주 하우로 엉클라 카랄레 두가도 하우로가 개 프라드라 나오 떠오르고 오카라가
ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯄꯤꯖꯔꯣꯅ ꯄꯥꯖꯤꯁꯤꯅ ꯆꯥꯛꯈꯨꯝꯃꯥꯡꯗ ꯊꯝꯃꯦ